Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau yausang kumaigi ngasi humni chanba numita lekai singda sana khonabagi thoramsing pangthoknari National Highway 38 Imphal Jiribam lambida nongmada sangdaba yadraba polamsing puba gari 38 ngasi ayuk Imphal tamna thokre 38 suba raisina dialogue ngasidagi New Delhi da Pradhan Mantri Narendra Modi na haudoklagani amasung Nepal da ngasi parliamentary mikhalgi vote thadanari Manipur gi irang na maram oiduna matam khara ningthina pangthokludraba matungda kumsi yausang kumai mahusa gi chanabi amasung haraute ambaga loinana pangthoknari numidangi matamda lekai singda thabal songba amasung ayuk nungthil gi matamda sana khonabagi thoramsing pangthokpana yausang kumai gi mapung oiba saktam oiri National Highway 38 Imphal Jiribam lambida nongmuda sangdaba yadraba polamsing puba gari 38 ngasi ayuk security gi saksil thoranga loinana Imphal tamna thokre Aikoi Jiribam Paumin Hai, Gari Sing Adugi Manungda LPG Gari Kunmathoi, Petrol Tarat, Diesel Kuntra Mari, Bilati Mati Puba Gari Taramari, Sana Thaknaba Polam Sing Puba Gari Ani Amadi, Ate Polam Sing Puba Gari Sing Yauri. Australia da Sathariba, AFC Women's Asian Cup da Bharat ki nupi gi football team gi captain oiribi Sweety Devi Ngangbam da Mukhyamantri Yumnam Khemsana nungaiba phongdokpaga loinana yaiphamangol pikre. Warol amada Mukhyamantri na hai Sweety Devi na lemjaningai oiraba Asian Cup asida Bharat team gi captain oirakpa asi ekhoi pumnamaki oina sauthokchaningai ni Sweety Devi na thaksi khasi leina kathokpaga loinana thawai yauna sanaduna leba asigi mingchat purakpa ngamba oirasanu hairi Manipur miyam ki mahut siladuna Mukhyamantri na makata na hai Bharat ki team na yamna section na pukning changna amadi thajabaga loinana sanaduna Manipur amasung Bharat pu malem gi mamangda sauthokchaba phanghanba ngamba oirasanu Manipur gi miyam amasung Bharat na makhoi gi dhamak leptana leiri hainasu Mukhyamantri na pukning thawatki AFC Women's Asian Cup ta Manipur gi captain campaign ngarangdagi haukhre group stage ki oina ngarang Vietnam ga sanakhiba Bharat ki ahanba match ta Vietnam na Bharat pu panjil ani amada thoikhre group match ki Bharat ki anisuba match lakliba thangja numit ki nungthil pung 3 makhaida Japan ga sanagani group match asigi aroiba match na tha asigi taragi nungthil pung 2 makhaida Bharat na Chinese Taipei ga sanagani Manipur State Legal Services Authority gi mijeng makhada Nambul Mapal Youth Club Kaisamthong Hanthem Lekai na sinduna nongmagi oiba miyambu khanghanbagi thoram ama hauji pangthokli free legal aid child rights amadi child marriage ngakthokpagi matang amasung maintenance and welfare of parents and senior citizens act 2008 ki matangda akhang haisingna wa ngangli tabiriba paw se Akasbani Imphal dagini Taramathoi suba raisina dialogue ngasidagi New Delhi da Pradhan Mantri Narendra Modi na haudoklagani ngasidagi hauriga lakliba thangja numit phawba pangthokadoriba Taramathoi suba raisina dialogue ta saruk yanaba malemgi leba kya gi losingba kya New Delhi da thunglare Finland gi Rashtrapati Alexander Stubb na raisina dialogue 2016 ta chief guest oina saruk yagani New Delhi da thunglabaga mari lenana Sri Stubb na social media da thagatpa warolama da hai khongchara sida leba ani gi marakta lalolitik yauna tongan ba hiram singda mari fagarhanaba khanagani Sri Stubb ki khongchara sibu taramna ogladuna Pradhan Mantri Narendra Modi na hai Bharat amasung Finland gi mari asi anobu tangkak ama yauragani Bhutan gi mapan thoram amasung lalolitik mantri Ginanath Dungyel Malta gi upa Pradhan Mantri amasung tourism mantri Ian Borg Taramathoi suba raisina dialogue yaunaba New Delhi da thunglare mapan thoram mantralogi machin chatpa misak Randhir Jaiswal na hai Bharat amasung Bhutan gi mari asi nungsi chanaba amasung thajanaba da yumpham oiba mari ni Magna hai Bhutan gi mapan thoram mantri gi khongchat asina lebak ani gi mari hena fagathanbada hena mateng oiragani Sri Jaiswal na Bharat amasung Malta gi marakta marumapang oiba amasung leba ani gi miyoising marakta afaba mari leinei haina phungdokhi Raisina dialogue ta malemgi lebak cha matara gi miyoi 2,300 rom saruk yagani Nepal da ngasi parliamentary mikhal gi vote thadanari lebak adugi jila budara tareta ngasi tangkak amata da mikhal pangthokli ayuk pung tareta gi vote thadaba haukiba adu numidang wairam pung 5 phawba thadanagani mikhal asida
KP Sharma Oli's Communist Party of Nepal, Unified Marxist Leninist, CPM UML, Sher Bahadur Diobagi Nepali Congress, amasung Puspa Kamal Dahalgi CPN Maoist Center, amasung Balendra Sahagi Rashtriya Swatantra Dol na maruoina lamba taunari. Amerika amasung Israel gi sungsinnaba kangbuna Iran gi mathakta landaba haukraba matungda oiragliba phibam asi lusilakli. Landarakpadugi paukum oina Iran na Gulf lebak taretta leiba Amerika gi base singda leptana khurhalakli. Haukiba ehingdasu Iran gi bomber singna Qatar da leiba Amerika gi troops singda bom thadanaba paisilakpada Qatar gi air defense system na kapthaduna mai pakhankhidre. Amaromda Amerika gi defense secretary Pete Hegseth na Bharat Mahasagar da Iran gi lalgi jahaz ama torpedo submarine dagi missile kaptuna isingda lubhankhre haina dabi tawkhre. Pentagon na lana siga mari lenana piba warol amada Sri Hegseth na hai mamangi ehingda sathakhiba strike amada Iran gi langi jahaz ama luhankiba se malemgi anisuba lanjaw matungda yeknabagi jahaz amada sauna amangta thohanba se handaki asina ahanbani. Sri Lanka gi authority singna hai thawdok thokphamdagi crew member 32 kanba ngamle. Mahasagar adudagi asiba hakchang kaya marum su fangle soklaba kharana hospital da layengmagi thabak chathari. Nongsub Asia amasung Gulf lamdamda haujik oiragliba phibam asigi yenglaga mapan thauram mantraloina control room ama hangdokle. Control room asi ayuk pung 8 dagi numidang pung 8 phawba hangduna thamgani. Masigi telephone number na 1800118797 natraga 01123012113 natraga 01123014104 natraga 01123017905 ni. Maragasida Air India na haujik Nongsub Asia da oiragliba phibam asigi yenglaga Toronto, Frankfurt amasung Paris ta henba flight sing thaduna Bharat macha sing lokthokpada mateng pangani haina lauthokre. Ngarangsu Indian Airlines na flight 58 paiduna Gulf lamdamda panduna leriba Bharat macha sing hondorakhi. Mumbai gi Subhasnagar area da saba loidriba building ama ningkhairakpagi thaudokta miyoi ahum sire ahumna phibam luna sokle. Thaudok thokphamda soengam thoktanaba tharang mangjona na lokhattabagi damak contractor adugi mathakta FIR pankre. Police na thawdo adu makhata na kupna thijinba hokre. Mizoram gi Mukhyamantri Laldu Homan hairi petrol amasung diesel da liter amada lupa marigi tax lobadagi sarkar na haujik phawbada lupa koti 72 lakh kuntaret khongatpa ngamle. Mizoram Vidhan Sabha da wafam asi thamladuna mahangna hai fundsing asi social infrastructure amasung lambi thong samjinabagi da makhaktu na thamle. English ngani kunmari gi September da Zoram People's Movement sarkar na anoba tax laukthokibaga loinana petrol da sada 5.2 dagi 10 phawba amasung diesel da sada 13.3 dagi 19 phawba VAT lauki. Mangna hai sarkar asina social infrastructure amasung services cess kidamak petrol amasung diesel liter amamda lupa ani tax oina amasung lambi thong samjinabagi damak ehenba lupa ani tax lauri. Seltumgi thabak supuriba Mukhyamantri Laldu Homan hai thawdagi lupa koti 93 lakh humphunipan oina English ngani kunmari gi October amasung December da khongwatki. Mangna hai saliba senba sahi April dagi December 15 phawbada petrol amasung diesel dagi tax oina lupa koti 32 lakh 9 khongwatle. ICC Men's T20 World Cup ki semi-final match da ngasi Bharat amasung England sanagani. Match asi Mumbai gi Wankhede Stadium da ngasi numidang pung 3 gi sanaba hogani. Aroibada maroiba paw amuk hana. Yausang kumai ngasi humni chanba numita lekai singda sana khonabagi thoramsing pangthoknari. National Highway 38 Imphal Jiribam lambida nongmada changdraba yadaba polamsing puba gari 73 ngasi ayuk Imphal tamna thokre. 13 suba raisina dialogue ngasidagi New Delhi da Pradhan Mantri Narendra Modi na haudoklagani. Amasung Nepal da ngasi parliamentary mikhalgi vote thadanari paw loijare.